Hello everyone, welcome back to my channel, ma'am. ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯃꯨꯛ ꯈꯔ ꯎꯠꯆꯔꯛꯑꯒꯦ ꯑꯩꯅ ꯉꯁꯤ ꯆꯥꯕ ꯃꯌꯥꯝꯁꯤ ꯑꯩꯒꯤ breakfastꯅꯦꯀꯣ. ꯁꯤ ꯑꯩꯒꯤ curd ꯂꯩꯔꯦ, ꯑꯗꯨꯒ ꯀꯩꯅꯣꯒ ꯊꯕꯤꯒ, ꯑꯗꯨꯒ ꯉꯁꯤꯅ flax seeds ꯀ ꯑꯣꯏꯅ ꯆꯥꯔꯦꯕꯀꯣ. chia seeds ꯇꯨꯅ ꯑꯩꯒꯤ chia seeds ꯑꯗꯨꯝ ꯅꯣꯡꯃꯗ ꯆꯥꯃꯁ ꯑꯅꯤ ꯆꯥꯕ ꯅꯠꯇ꯭ꯔꯒ detox water ꯗ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯒ ꯊꯛꯄ. ꯑꯗꯨ ꯑꯗꯨꯝ ꯁꯤꯗꯤ ꯁꯤꯖꯤꯟꯅꯔꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ. ꯑꯗꯨꯒ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯆꯥꯃꯁ ꯑꯅꯤ ꯁꯤꯖꯤꯟꯅꯕꯤꯌꯣ. ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯩꯅꯣ chia seeds ꯀꯤ ꯃꯔꯨꯗꯣ ꯍꯩꯅꯗꯦ ꯍꯥꯏꯕ ꯃꯤ ꯌꯥꯎꯋꯦꯕꯀꯣ. ꯑꯗꯣ chia seeds ꯀ flax seeds ꯀꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯀꯥꯟꯅꯕꯁꯦ ꯃꯥꯟꯅꯩ. ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ flax seeds ꯁꯤꯅꯅꯦ ꯃꯍꯥꯎꯁꯦ ꯈꯤꯇꯪ ꯊꯣꯏꯗ꯭ꯔꯤꯡꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯃꯍꯥꯎ ꯍꯦꯟꯅ ꯍꯥꯎꯋꯦ. chia seeds ꯀꯤꯅ ꯑꯃꯨꯛ ꯏꯆꯝ ꯆꯝꯕ ꯃꯔꯨ ꯌꯥꯎꯋꯤꯗꯅ, ꯑꯗꯨꯒꯤ ꯃꯔꯨꯗꯣ ꯃꯤ ꯍꯩꯅꯗꯦ ꯍꯥꯏꯕ ꯌꯥꯎꯋꯦꯕ. ꯑꯗꯨꯅ chia seeds ꯁꯤꯖꯤꯟꯅꯗ꯭ꯔꯒꯁꯨ flax seeds ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯕꯤꯌꯣ ꯃꯌꯥꯝ. ꯑꯗꯨꯅ flax seeds ꯇꯣ ꯑꯩꯅ ꯀꯩꯅꯣ detox water ꯗꯁꯨ ꯍꯥꯞꯄꯒ ꯊꯛꯑꯦ. ꯑꯗꯨꯒ ꯃꯈꯟ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯟꯁꯦ ꯃꯑꯣꯡꯗꯨꯅꯦꯕꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯅꯤꯡꯉꯤꯁꯦ. ꯍꯥꯏꯗꯤ ꯁꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯁꯤꯗꯁꯨ ꯁꯤꯖꯤꯟꯅ ꯌꯥꯏ, ꯁꯤꯗꯁꯨ ꯁꯤꯖꯤꯟꯅ ꯌꯥꯏ ꯍꯥꯏꯕꯗꯨꯅꯦꯕꯀꯣ. ꯑꯗꯨꯗꯨꯅ flax seeds ꯇꯣ ꯍꯩꯅꯗ꯭ꯔꯒꯁꯨ flax seeds ꯁꯤꯖꯤꯟꯅꯕꯩꯗꯣ ꯑꯗꯨꯃꯥꯏꯅ detox ꯇꯤꯡꯉꯒꯁꯨ ꯑꯗꯨꯝ flax seeds ꯁꯨ ꯁꯤꯖꯤꯟꯅ ꯌꯥꯏ. ꯑꯗꯨꯒ detox water ꯗꯗꯤ ꯑꯃꯨꯛ ꯃꯔꯨ ꯑꯆꯧ ꯌꯥꯎꯕꯗꯣ ꯑꯩꯅ digest ꯇꯧꯕ ꯈꯤꯇꯪ ꯋꯥꯏ ꯍꯥꯏꯕꯗꯣ, ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯔꯒ ꯁꯦꯝꯕꯅꯤ. ꯑꯗꯨꯒ ꯁꯤꯒꯤ ꯇꯛꯈꯥꯏꯔꯒ ꯁꯦꯝꯕꯒꯤ flax seeds ꯇꯛꯈꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩ ꯍꯥꯞꯄꯛꯀꯦꯕꯀꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ. ꯑꯗꯣ ꯃꯌꯥꯝ ꯃꯍꯥꯎꯗꯤ ꯑꯃꯨꯛ ꯑꯩꯒꯤ ꯑꯣꯏꯅꯗꯤ flax seeds ꯅ ꯍꯦꯜꯂꯦ. ꯑꯗꯨꯒ chia seeds ꯁꯨ ꯑꯗꯨꯝ ꯆꯥꯏ. ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯒꯤ breakfast. ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯀꯣꯐꯤꯗꯨꯅꯤꯀꯣ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯆꯥꯅꯕꯨꯗꯤ ꯑꯗꯨꯝ ꯉꯥꯡꯗꯣꯔꯦ. ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯁꯦꯕ. ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯋꯦꯠ ꯂꯣꯁ ꯖꯔꯅꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯗꯥꯏꯕꯦꯇꯤꯁ ꯅꯣꯔꯃꯦꯜ ꯂꯥꯛꯄꯒꯤ ꯑꯣꯏꯔꯣ, ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯅ ꯆꯥꯔꯤꯕ ꯊꯛꯏꯕꯁꯤꯡꯁꯦ ꯆꯞ ꯆꯥꯅ ꯐꯣꯂꯣ ꯇꯧꯕꯤꯕ ꯀꯣ. ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟ ꯍꯥꯏꯔꯒꯦꯕꯀꯣ. ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟ ꯑꯩꯅ ꯆꯥꯔꯤꯕꯁꯤꯃꯛ ꯐꯣꯂꯣ ꯇꯧꯕꯤꯕ, ꯑꯗꯨꯒ ꯏꯁꯥꯗꯣ ꯒꯨꯂꯤ ꯍꯧꯖꯤꯛ ꯒꯨꯂꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤꯅꯦ, ꯑꯩ ꯍꯟꯖꯟ ꯍꯟꯖꯟꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ, ꯅꯨꯃꯤꯠ 5ꯅꯤ ꯈꯨꯗꯤꯡꯒꯤ ꯌꯥꯔꯒꯗꯤ ꯌꯨꯝꯗ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯂꯦꯞꯇ ꯆꯠꯂꯁꯨ ꯑꯗꯨꯃꯥꯏꯅ ꯇꯦꯁꯁꯦ ꯇꯧꯊꯣꯛꯄꯤꯌꯨ. ꯁꯨꯒꯔꯁꯦ ꯖꯞ ꯂꯥꯎꯍꯟꯅꯤ. ꯑꯗꯨꯒ ꯑꯩ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯁꯨꯒꯔ ꯋꯥꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯒꯨꯂꯤ ꯁꯨꯡꯆꯥ ꯆꯥꯗꯕꯅꯤ. ꯑꯗꯨꯒ ꯑꯩꯗꯣ ꯁꯨꯃꯥꯏꯅ 2-3 monthsꯀꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯈꯪꯗꯦ ꯑꯃ ꯈꯪꯗे ꯄꯪꯆꯥꯗ ꯆꯥꯁꯜꯂꯒ ꯗꯥꯏꯠ ꯇꯧꯗꯕꯒꯤꯅꯤ ꯑꯩꯒꯤꯗꯣ. ꯑꯗꯨꯒ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯈꯔ ꯀꯨꯏꯔꯦ 20 days ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯗ 273 ꯂꯩꯔꯝꯕꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯆꯥꯕ ꯊꯛꯄꯁꯦ ꯈꯔ ꯀꯛꯑꯒ ꯇꯧꯕꯗ ꯉꯔꯥꯡꯗꯣ ꯑꯃꯨꯛ ꯈꯤꯇꯪ ꯍꯟꯊꯔꯝꯃꯦꯀꯣ 5-6. ꯑꯗꯣ ꯒꯨꯂꯤ ꯆꯥꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯐꯣꯂꯣ ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯖꯞ ꯍꯟꯊꯕꯅꯤ ꯃꯌꯥꯝ. ꯑꯩ ꯍꯥꯟꯅ ꯇꯧꯔꯝꯕꯩ ꯈꯪꯖꯗꯅ ꯍꯥꯏꯖꯕꯅꯤꯀꯣ. ꯑꯗꯨꯗꯨꯅ ꯑꯩꯒꯤꯗꯤ ꯒꯨꯂꯤꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯉꯔꯣꯏ ꯈꯜꯂꯦꯕ. ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯁꯨꯃꯥꯏꯅ ꯆꯥꯔ ꯈꯔ ꯍꯟꯊꯕꯩꯗꯣ 5ꯅꯤ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ. ꯇꯞꯅ ꯍꯟꯊꯔꯛꯀꯗꯕꯅꯤ. ꯖꯞ ꯂꯥꯎꯅ ꯍꯟꯊꯧ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ. ꯋꯦꯠ ꯂꯣꯁꯇꯁꯨ ꯃꯉꯥꯏꯔꯦ. ꯑꯩꯒꯤ ꯋꯦꯠ 55 ꯂꯩꯕꯗꯣ ꯑꯩ ꯋꯦꯠꯀꯤ ꯑꯣꯏꯅꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯣꯟꯖꯔꯔꯣꯏ. ꯑꯩ ꯊꯥ ꯑꯃ ꯂꯩꯔꯒ ꯑꯣꯏꯅ ꯑꯣꯜꯂꯛꯀꯦ. ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯤ ꯃꯌꯥꯝ. ꯑꯗꯨꯅ 90 daysꯁꯤꯗ ꯑꯩꯁꯦ ꯑꯦꯛꯁꯔꯁꯥꯏꯖꯁꯨ ꯇꯧꯔꯣꯏꯀꯣ. ꯋꯤꯗꯥꯎꯠ ꯑꯦꯛꯁꯔꯁꯥꯏꯖꯇ ꯆꯤꯟꯖꯥꯛꯁꯤꯗꯪ ꯀꯛꯑꯒ ꯇꯧꯗꯣꯏꯅꯦꯕ. ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯆꯥꯛꯁꯦ ꯀꯛꯄꯅꯤꯅ ꯋꯥꯕꯅꯦ. ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯀꯪꯊꯅꯤꯡꯉꯤꯅꯤ, ꯌꯥꯝ ꯊꯨꯅ ꯐꯅꯤꯡꯉꯤꯅꯤ, ꯑꯗꯩ ꯌꯥꯝ ꯊꯨꯅ ꯏꯌꯥꯡ ꯀꯪꯊꯅꯤꯡꯉꯤꯅꯦꯅ ꯑꯦꯛꯁꯔꯁꯥꯏꯖ ꯃꯌꯥꯝ ꯇꯧꯁꯟꯗꯅ ꯈꯣꯠꯆꯟꯗꯅ ꯇꯧꯕꯗꯣ ꯋꯥꯕꯅꯤ. ꯑꯗꯨꯒꯤꯗꯨꯅ ꯍꯛꯆꯥꯡ ꯁꯣꯛꯊꯕ ꯑꯣꯏꯈꯤꯅꯤ. ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯆꯤꯟꯖꯥꯛꯁꯦ ꯁꯤꯃꯛ ꯆꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯤꯌꯣ. ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗꯕꯤꯗ ꯍꯥꯟꯅ 90 daysꯁꯦ ꯃꯌꯥꯝꯒ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ. ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯍꯧꯁꯦꯕ. ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ. ꯑꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯀꯩꯅꯣ flax seeds powder ꯑꯗꯒꯤ curd ꯁꯦꯝꯕ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ. ꯑꯩꯁꯦ ꯋꯥꯁꯦ ꯍꯟꯖꯟ ꯉꯥꯡꯕ ꯑꯃꯗꯤ ꯇꯧꯕꯅꯦ. ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯔ ꯇꯥꯕꯤꯌꯣꯕ. ꯑꯩꯁꯨ ꯉꯥꯎꯋꯦꯕ, ꯍꯥꯏꯗꯤ ꯏꯊꯣꯛꯑꯒ ꯉꯥꯡꯕ ꯅꯠꯇꯕꯅꯤꯅ. ꯑꯗꯨꯅꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ, ꯑꯩꯒꯤ ꯁꯤ breakfastꯁꯦ ꯂꯣꯏꯁꯜꯂꯒꯦ. ꯑꯗꯨꯒ ꯃꯌꯥꯝ ꯑꯩ intermittent fasting ꯑꯅ ꯑꯃ ꯂꯩꯌꯦꯕꯀꯣ. intermittent fastingꯁꯦ ꯈꯪꯕꯁꯤꯡꯅꯁꯨ ꯈꯪꯉꯝꯃꯅꯤ. ꯑꯗꯨꯒ ꯈꯪꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯦ. intermittent fastingꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯅꯦ. ꯑꯩꯈꯣꯏꯅ ꯑꯩꯗꯤ ꯍꯧꯔꯦꯕꯀꯣ ꯉꯁꯤꯗꯒꯤ. ꯍꯥꯏꯗꯤ ꯑꯩ ꯉꯔꯥꯡ ꯑꯩꯒꯤ ꯁꯨꯒꯔ ꯋꯥꯡꯉꯝꯕꯗꯣ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯐꯔꯦ ꯍꯥꯏꯕꯗꯣ ꯎꯠꯅꯤꯡꯉꯦꯕ ꯇꯁꯦꯡꯅꯀꯣ. ꯑꯗꯨꯗꯨꯅ intermittent fastingꯁꯦ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯨꯡ 9ꯒꯤ ꯃꯇꯨꯡꯗꯩ ꯑꯩꯁꯦ ꯃꯄꯪ ꯑꯣꯏꯕ ꯄꯣꯠꯁꯦ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯦꯕꯀꯣ. ꯑꯗꯨꯒ ꯃꯄꯪ ꯑꯣꯏꯕ ꯄꯣꯠꯁꯦ ꯆꯥꯗ꯭ꯔꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒ ꯃꯍꯤꯗꯤ ꯑꯗꯨꯝ ꯊꯛꯑꯦ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯃꯍꯤ ꯍꯥꯏꯔ ꯆꯥꯉꯧ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯉꯥꯡ ꯊꯛꯑꯁꯨ ꯌꯥꯏ, ꯑꯗꯩ ꯖꯤꯟꯖꯔ ꯋꯥꯇꯔ ꯊꯛꯀꯦꯔꯥ, ꯑꯗꯩ ꯏꯁꯥꯗ ꯀꯥꯟꯅꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨꯝ ꯂꯣꯏ ꯊꯛꯄ ꯌꯥꯏ. ꯗꯤꯇꯣꯛꯁ ꯋꯥꯇꯔ
adu da loi thaebako aduduga ngasi ayuki hogolakpa pung 9 da 12 hours leradra adudi mapan tara adu pung tara tarakando adudadi 14 hours layerani ba ado ahan bagi oina di myam hekta intermittent fasting se 14 hours tay horaga 36 hours po akoina isinga ta thaga leibagi adum mathang mathang sigi 90 days sida yawrakani ba ko ai 36 hours se only detox water sumba mahi nga ta thaga water therapy tawga saje clean tawthokpa detox tawthokpa hai tare sigumba su yawra ini ko irai lai ne hekta pangphada phaba na te ba myam aduduna adum makhata na ulakke aduga 14 hours se sise 5 days tawdoini aise adai 14 hours lower matungda ne 16 hours amuk tawraktoini 16 hours ki matungda 18 20 22 24 adai 36 hours bok tawrakadoini ba ko intermittent fasting se ado intermittent fasting gi kana base me amna so dum yengbiyo youtube da kai da so intermittent fasting gi matang da yam yawbane magi phabase ko aduga ina keno akoina intermittent fasting ha ising dang lei thaga leiba kaina mayam na haksang sokni khotni kaina khanba le so adum bamta khanbi gano kaigino da akoina thaktori ba ising do achamba ising na te ba detox water oiro ade ama ora akoina sem sara thaiba mayam haksang da kana ba ngak tani isa do clean tok thokpani sengdok pani detox tok thokpani ba natra aduna mayam intermittent fasting se tausi aduga aise ngasi dagi hauna 14 hours se intermittent fasting tawba hawe aina hojik chaga doise ai pung 10 taragani aina hojik namjai ko मैम बूदी खंग्रे अदो सिगी कनो से आई प्रूफ उत के मैम पुंग हौजिक 10:55 ती तारे बको फ्रेंड ओइ बेना से 10:55 ती तारे अदो आई सेम सारगा सुम बताइना दे खितंग हेंदो ए बको हाइदे ब्रेकफास्ट अमुक सेमिकान सुम सेमगा दे व्लॉग अमुक नमनबा तौबै खितंग हेंदो इने दो पुंग 10 गी मतुंग दगी ने बैना चाबा हौग्रिसे aduna smai tawraga 14 hours se kaino tawdoini numi mangani chatlasi adui matungda muk 16 hour numi mangani chatlasi adumaina mathang tawse ba ma'am adudi ma'am ai gi breakfast se ai lo shallage chathoge aduga makha ta ba sum ai ulage ko ma'am amul ton milk sina sigi taza amul taza sina kaino curd chem doine ado sangom akoina lawrubado kainogi sanjangom lawrubado aduna lawbado kaino tawi aduna card sembaje kitang pana ising ngata thoe hojikan yanabado duga dai dagi gumba direct lawdu tardi ko kaino tawe ba amuk phajayebo ko card to aduga kaino swai aduma swai da pangyon ba sangom yon ba naga lakpa gumbado aduma yadre he me aduna aidi si ton milk sino semani aduga sigi je aidi mai manam je kya kitang hainabadi wale ko hingna thakpas dum yaina si di packet hangdokpaga aduduga kaino kitang manam mamdi nammane magi aduga adum phadi phabane ba yamna do sangom je sumaina mai da sawan doini ko mayam card chembai se amuktang rong launa sawan biro aduga dum thangda ga doini amtang di sawan badi darkar oire aduga thangtharaga magi manin mayam do loi chalhan gi doine ba adugi manin mayam do chat khrakanda haidi purat ing bana trikanda manin do chat khiba loi bagi sasu sari kando aduda sem doini card che card na card hapa sem doini adu ai makha ta na sum ulake ko Sangom se aina card sem gadaba patra da khaido e aduga mayam sangom se ingdri ko sari bani manin chatpado khatang ni haidi yam sari kan da su yade ingkhi ba su yade ba natradi sangom do kaino card o loi ko adu smaina manin hek chakhibaga ai card sem video se mug yung na nam lai re ithanda mo kaino namja amuk sem tawda soiram me hadu bu dum yung biro ma'am ai gi se card na card se me hai baduni ai gi se card lupani phupi baduni sidagi chamas achauba ani laure chamas achauba se yam chawu dusna tem medium ni ko aduga chamas apik po eraga na ahum hapiu mari hapiu card yam na hen resu dum khara hen ka shukai de card adum tani aduga phajana card to hapa kana phajana sumaina ot pi ga dami ko nga haidi aina ot liba chang simak sumaina mak ot pi ro phajana ot ka dabani ma'am
ꯑꯩ ꯑꯣꯠꯂꯦꯀꯣ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗ ꯐ꯭ꯔꯤꯖꯇ ꯍꯥꯞꯄꯗꯤ ꯌꯥꯗꯦ ꯁꯪꯒꯣꯝꯁꯦ ꯅꯥꯀꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯊꯝꯃꯝꯒꯗꯕ ꯃꯄꯥ ꯆꯥꯕ ꯑꯝꯗ ꯐꯖꯅ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯅꯤꯟ ꯆꯠꯂꯣꯏꯗꯕ ꯃꯈꯨꯝ ꯑꯃꯅ ꯐꯖꯅ ꯀꯨꯞꯄꯒ ꯊꯝꯕꯤꯔꯝꯃꯣ ꯃꯅꯤꯟ ꯆꯠꯂꯣꯏꯗꯕꯅ ꯀꯨꯞꯄꯨꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯒ ꯀꯔꯠ ꯑꯣꯜꯂꯝꯃꯅꯤ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯀꯔꯠ ꯁꯦꯝꯕꯒꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐ꯭ꯂꯦꯛ ꯁꯤꯠꯁ ꯃꯀꯨꯞ ꯑꯃꯨꯛ ꯁꯦꯝꯃꯁꯤ ꯐ꯭ꯂꯦꯛ ꯁꯤꯠꯁꯦ ꯑꯩꯈꯣꯏꯅ ꯉꯧꯔꯒ ꯑꯩꯅ ꯊꯣꯏꯗ꯭ꯔꯤꯡꯗꯧꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯦꯝꯃꯛꯀꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯍꯥꯟꯅ ꯈꯔ ꯌꯥꯝ ꯁꯦꯝꯃ ꯊꯝꯈ꯭ꯔꯦ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯁꯦꯝꯃꯔꯣꯏ ꯑꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯍꯥꯞꯄꯒ ꯁꯦꯝꯃꯒ ꯖꯥꯔ ꯑꯃꯗ ꯇꯧꯁꯜꯂ ꯊꯝꯕꯗꯨꯁꯨ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯃꯔꯨꯁꯦ ꯑꯩꯅ ꯃꯄꯨꯝ ꯑꯣꯏꯅ ꯊꯛꯄ ꯀꯥꯟꯗꯗꯤ ꯃꯔꯨꯁꯦ ꯇꯧꯕ ꯅꯠꯇꯦꯀꯣ ꯃꯔꯨꯁꯦ ꯇꯛꯈꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯉꯧꯊꯣꯛꯄ ꯅꯠꯇꯦꯕ ꯃꯔꯨ ꯊꯛꯏꯗꯨꯅ ꯑꯗꯨꯒꯅꯦ ꯁꯤꯒꯤ ꯉꯧꯊꯣꯛꯏꯁꯤꯅꯅꯦ ꯄꯥꯎꯗꯔ ꯇꯥꯅ ꯇꯛꯈꯥꯏꯕ ꯀꯥꯟꯗꯕꯨ ꯉꯧꯊꯣꯛꯄ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯗꯤꯇꯣꯛꯁ ꯋꯥꯇꯔꯗ ꯃꯔꯨ ꯍꯥꯞꯄꯒ ꯑꯩꯅ ꯂꯤꯇꯔ ꯑꯃꯃꯝ ꯊꯛꯏꯗꯣ ꯑꯗꯨꯗꯤ ꯉꯧꯗꯦꯀꯣ ꯑꯗꯨꯝ ꯁꯤꯒꯤ ꯏꯆꯝ ꯆꯝꯕꯁꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯁꯤꯅꯤꯀꯣ ꯑꯗꯨꯝ ꯑꯗꯨꯒ ꯁꯤꯁꯤꯅ ꯉꯧꯊꯣꯛꯑꯒ ꯄꯥꯎꯗꯔ ꯁꯦꯝꯕꯩꯗꯣ ꯑꯩꯅ ꯀꯔꯠꯀ ꯇꯤꯡꯉꯒ ꯀꯔꯠꯀ ꯇꯣꯠꯈꯥꯏꯔꯒ ꯕ꯭ꯔꯦꯛꯐꯥꯁꯇ ꯆꯥꯕꯗꯨꯅꯤꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯁꯟꯗꯣꯛꯅ ꯍꯥꯏꯖꯕꯅꯦꯕ ꯀꯩꯒꯤꯅꯣꯗꯤꯅꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯌꯥꯝ ꯃꯇꯦꯛ ꯃꯌꯥ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯥꯡꯕꯁꯤꯡꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯀꯨꯏꯅ ꯇꯥꯕꯤꯌꯨ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯁꯤꯅꯤ ꯃꯊꯪꯗ ꯉꯧꯔꯛꯑꯒꯦ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯊꯣꯏꯗ꯭ꯔꯤꯡ ꯃꯅꯝ ꯆꯞ ꯃꯥꯟꯅꯖꯥꯠꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯉꯧꯔꯤꯁꯦ ꯃꯅꯝꯁꯦ ꯄꯨꯔꯥ ꯊꯣꯏꯗ꯭ꯔꯤꯡ ꯃꯅꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯨꯏꯅ ꯇꯧꯔꯒ ꯉꯧꯗꯧ ꯅꯠꯇꯦꯕ ꯑꯗꯨꯝ ꯃꯥꯒꯤ ꯃꯆꯨꯁꯦ ꯈꯤꯇꯪ ꯕ꯭ꯔꯥꯎꯟꯁꯤꯗ ꯑꯃꯨꯛ ꯈꯤꯇꯪ ꯃꯨꯁꯟꯕ ꯑꯃ ꯌꯥꯎꯔꯛꯏꯁꯦ ꯑꯗꯨꯒ ꯁꯤꯁꯦ ꯄꯦꯇ꯭ꯔꯦꯛ ꯀꯥꯞꯄꯛꯀꯅꯤ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯃꯤꯅꯤꯠ 5 ꯑꯃ ꯃꯉꯥꯏꯔꯦꯗ ꯀꯩꯁꯨ ꯐꯥꯔꯣꯏ ꯌꯥꯝꯗꯕꯅꯤꯅ ꯈꯤꯇꯪ ꯌꯥꯝꯃꯒꯅ ꯑꯃꯨꯛ ꯈꯤꯇꯪ ꯀꯨꯏ ꯆꯪꯉꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯆꯥꯡꯁꯤꯗꯤ ꯌꯥꯝꯗꯕꯅꯤ ꯌꯥꯝ ꯀꯟ ꯆꯪꯉꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯠꯄꯤꯔꯒ ꯑꯗꯨꯝ ꯃꯊꯟꯇ ꯄꯤꯇ꯭ꯔꯤꯛ ꯀꯥꯞꯄꯛꯄꯅꯦ ꯊꯣꯏꯗ꯭ꯔꯤꯡꯒꯤ ꯇꯥꯏꯞꯇ ꯐ꯭ꯂꯦꯛ ꯁꯤꯠꯁꯅ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝ ꯈꯪꯗ ꯇꯩꯅꯤꯀꯣ ꯑꯩ ꯀꯨꯞꯅꯁꯨ ꯍꯥꯏꯔꯛꯀꯦꯀꯣ ꯑꯇꯩ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗ ꯑꯗꯨꯗꯨꯅ ꯐ꯭ꯂꯦꯛ ꯁꯤꯠ ꯁꯤꯖꯤꯟꯅꯕꯤꯌꯣ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯐ꯭ꯂꯦꯛ ꯁꯤꯠꯁꯇꯣ ꯀꯥꯏꯗ ꯐꯪꯉꯤ ꯀꯩꯗꯧꯏ ꯈꯪꯗꯕꯁꯤꯡꯗꯣ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯆꯧꯕ ꯑꯃꯗ ꯑꯗꯨꯝ ꯐꯪꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯩ ꯑꯣꯟꯂꯥꯏꯟꯗ ꯑꯦꯃꯥꯖꯣꯟꯗ ꯀꯩꯗ ꯂꯣꯏ ꯐꯪꯉꯕꯅꯦ ꯑꯗꯨꯒ ꯀꯩꯁꯨ ꯌꯥꯝꯁꯨ ꯇꯥꯡꯗꯕꯅꯦ ꯑꯦꯃꯥꯖꯣꯟꯗꯅ ꯑꯣꯐꯔꯁꯨ ꯌꯥꯝ ꯂꯩꯕꯅꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔ ꯁꯤꯖꯤꯟꯅꯕꯤꯌꯣ ꯀꯥꯞꯄꯤꯁꯨ ꯎꯕ꯭ꯔꯥ ꯁꯤ ꯀꯥꯞꯄꯤꯁꯦ ꯌꯥꯔꯛꯑꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯌꯥꯔꯒꯨꯝꯕꯅꯦ ꯑꯩꯒꯤꯁꯦ ꯉꯥꯏꯍꯥꯛ ꯑꯣꯠꯂꯣ ꯀꯥꯞꯄꯛꯑꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯣ ꯑꯩꯁꯦ ꯁ꯭ꯀꯤꯞ ꯇꯧꯗꯕꯤꯅꯤꯀꯣ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯞꯄꯦ ꯃꯤꯅꯤꯠ 3 ꯐꯥꯗ꯭ꯔꯤ ꯃꯤꯅꯤꯠ 3 ꯆꯞ ꯆꯥꯅ ꯇꯧꯔꯒꯦ ꯑꯗꯨꯒ ꯐ꯭ꯂꯦꯛ ꯁꯤꯠꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯑꯗꯨꯝ ꯉꯧꯔꯁꯨ ꯌꯥꯏ ꯈꯔ ꯌꯥꯝ ꯉꯧꯔꯒꯅ ꯃꯤꯅꯤꯠ 5 ꯑꯃ 10 ꯑꯃ ꯑꯩꯅ ꯉꯧꯔꯤꯗꯨꯒꯤ ꯆꯥꯡꯗꯨꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯌꯥꯝꯗꯕꯩ ꯆꯥꯡꯁꯤ ꯑꯣꯏꯔꯒꯅ ꯁꯨꯃꯥꯏꯅ ꯃꯤꯅꯤꯠ 3ꯗꯩ ꯍꯦꯟꯅ ꯉꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯂꯥꯏꯐ ꯑꯣꯏꯅ ꯎꯠꯂꯕꯅꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯃꯨꯊꯠꯄ ꯌꯥꯔꯦꯀꯣ ꯃꯨꯊꯠꯂꯒꯦ ꯃꯤꯅꯤꯠ 3 ꯆꯞ ꯆꯥꯅ ꯐꯥꯔꯦ ꯂꯣꯏꯔꯕ ꯄꯦꯗꯦꯛ ꯀꯥꯞ ꯂꯩꯕꯅꯦꯕ ꯑꯗꯨ ꯁꯤꯁꯦ ꯑꯃꯨꯛ ꯀꯨꯞꯁꯜꯂꯒꯅꯦ ꯊꯝꯕꯤꯔꯣ ꯑꯗꯨꯒꯅꯦ ꯃꯥꯗꯣ ꯏꯪꯉꯀꯥꯟꯗꯣ ꯄꯨꯡ ꯏꯪꯉꯀꯥꯟꯗꯅꯦ ꯒ꯭ꯔꯥꯏꯟꯗꯔꯗꯅꯦ ꯑꯗꯨꯝ ꯄꯥꯎꯗꯔ ꯇꯥꯅ ꯇꯛꯈꯥꯏꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯔꯣ ꯐ꯭ꯂꯦꯛ ꯁꯤꯠꯁ ꯄꯥꯎꯗꯔꯗꯣ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕꯩ ꯃꯌꯥꯝ ꯇꯛꯈꯥꯏꯔ ꯊꯝꯃꯤꯁꯦ ꯃꯌꯥꯝ ꯉꯧꯊꯣꯛꯑꯒ ꯃꯌꯥꯝ ꯇꯛꯈꯥꯏꯔꯒ ꯀꯣ ꯉꯥꯏꯍꯥꯛ ꯂꯩꯇ ꯇꯧꯅꯗꯧ ꯁꯔꯨꯛ ꯁꯤ ꯀꯨꯏꯅ ꯊꯥ 2-3 ꯑꯗꯨꯝ ꯊꯝ ꯌꯥꯗ꯭ꯔꯣꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯈꯔ ꯑꯗꯨꯝ ꯆꯥꯕ ꯑꯗꯩ ꯑꯩꯅ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯗꯤꯇꯣꯛꯁ ꯋꯥꯇꯔꯗ ꯇꯤꯡꯉꯒ ꯊꯛꯄ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯕ꯭ꯔꯦꯛꯐꯥꯁꯇ ꯀꯔꯠꯀ ꯆꯥꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯟꯕ ꯀꯔꯠ ꯍꯩꯅꯗꯕ ꯃꯤꯁꯨ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯐ꯭ꯂꯦꯛ ꯁꯤꯠꯁꯦ ꯆꯥꯗꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗꯣ ꯑꯗꯨꯗꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯃꯌꯥꯝꯗꯣ ꯂꯣꯏ ꯁ꯭ꯀꯤꯞ ꯇꯧꯈ꯭ꯔꯁꯨꯀꯣ ꯃꯌꯥꯝ ꯏꯁꯣꯏ ꯁꯣꯏꯗꯕ ꯈꯨꯠꯁꯨ ꯆꯪꯗꯕ ꯑꯗꯒꯤ ꯀꯩꯝ ꯆꯪꯉꯔꯣꯏ ꯁꯨꯃꯥꯏꯅ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅꯕꯨ ꯇꯛꯈꯥꯏꯔ ꯊꯝꯈꯤ ꯇꯥꯔꯗꯤꯅꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯆꯧꯕ ꯑꯃ ꯂꯧꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯤꯇꯔ ꯃꯈꯥꯏ ꯑꯣꯏꯒꯦꯔꯥ ꯂꯤꯇꯔ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯣꯝꯒꯤ ꯅꯣꯡꯃꯒꯤ ꯆꯥꯡ ꯑꯃ ꯊꯝꯕꯤꯔꯣ ꯑꯗꯨꯒꯅꯦ ꯌꯥꯔꯒꯅ ꯏꯁꯤꯡ ꯑꯏꯪꯕꯗꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨꯒ ꯒꯣꯔꯣ ꯑꯣꯠꯈꯥꯏꯌꯣꯕ ꯑꯗꯨꯒ ꯐꯖꯅ ꯆꯥꯃꯁ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗ ꯁꯨꯃꯥꯏꯅ ꯆꯥꯃꯁ ꯑꯃꯃꯝ ꯍꯥꯞꯄꯒ ꯅꯣꯡꯃꯒꯤ ꯆꯥꯃꯁ 2ꯗꯤ ꯆꯥꯊꯣꯛꯄꯤꯌꯣꯕ ꯑꯗꯨꯗꯨꯒꯅꯦ ꯕꯣꯇꯜꯗ ꯍꯥꯞꯄꯒ ꯈꯔ ꯊꯛꯀꯦꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯩ ꯕꯦꯁ ꯑꯃꯅ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯊꯤꯠꯂꯒ ꯊꯛꯄꯅꯗꯤ ꯈ꯭ꯋꯥꯏ ꯕꯦꯁꯅꯦ ꯑꯗꯣ ꯁꯣꯝꯅ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯑꯗꯒꯤ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯈꯔ ꯇꯜꯂꯤꯗꯅꯀꯣ ꯅꯨꯄꯥꯅ ꯑꯃꯨꯛ ꯁꯦꯝ ꯁꯥꯕꯗꯣ ꯇꯟꯗꯕꯁꯨ ꯂꯩꯀꯣ ꯅꯨꯄꯥ ꯂꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯁꯤꯡꯗꯨꯅ ꯑꯃꯨꯛ ꯁꯤꯁꯦ ꯑꯗꯨꯝ ꯊꯤꯠꯂꯒ ꯊꯛꯑꯣꯕ
loi faradamne kanaba haidi kar chaningdaba ising myam thakningdaba singdo suksoi soidana sumaina sijinabiu ko मैम सिना आई ngasi gi lunch laire ai se hawai thongbani hawai je mai khara lange hawai sibudi akhoi mana thongambani aduga sina sebot ngauba ado sebot ngauba je hena napsan graga di hawbane do ina ka hena napsan landre aduga thabi khara tawre chakdumne thangjing met pane champhuchiga tawraga ngasi gi lunch se chathoni ado मैम kangau gumba du da du ngaura chabiyo aduga akhoina si chagraba matungda chak lamakpado kangau chathokpa yai adagi adum champut gumba du dum khara yam phuchan biraga marakta dum chaba aishu chai ne badum lamakpa khudingi adumaina dum sumba pochina dum pukto thalhan bani da मैम adudi मैम aisi loi chathok jarage makha taba hapakke Hello मैम नुदिन तालक इवनिंग जी चाक तो खंगलाम लामे अदुदुना आइना प्रोटीन नसु थल लगदबा वाजे nganwandana wawa सेमागे से याम हावबा मा सिंजू गदुदि को इथंदा चाब बिट लैतेबा दे हौजिकान जिना ने थाइने गी अखोय बो होइना योलंबा दुगुंबा सिंजू दो अमता योनागिद्रे चना से हापसल्ले अदगी थुम खितंग अमा अमुक चाइसल्लनी को मैम थुम जे खितंग हापगा यामदि हापुनुबको अदुगा चाट मसला लै तारदि चाट मसला हापदा दुने हेन हावबने दो आइगी लोइथोखरे अदो सुमाइना मिर्च पाउडर ओइना खरा खरा याम याम चायरो पुक चानी मैम आई चाक चादमनिना को मोरोक से पामदि याम पामे दुबु पुक चानी आई पाखले अदुना सि फाजना आइना तोट खाइ बिरनी मोरोक का हेन हापरो ते मोरोक अतेकपगुंबा हापसु याम हावबने मसी आइना साबिदरोबनी अदा मैम आइगी हौजिक से चंपरा सुमसनगे tin योले जे फजना तोटपीरनी मसी सिना करी हक्सांग फत्तबा नत्रा सी चाबदा पुकसे दम थंद्रोबनी दुगा ग्रीन टी हमगा तरो फजना थक्तोनी चाथोनी हाउदोइनी मैम सुमाइन चाबियो green tea chakdum am tang chari do puk thanra kai hangak pem yawe ba ke dok thaloi dinu si myam chai jung thaloi dinu natra chakdum du tang ne ba ka tha bai thawoi na sem da chari myam dukan gi pot tem ta chabi ranu bakery pot ai da mata chajadre sem ma ga cha ba ngatan chman tawra adune मैम सुमाइना सेम ना हाउ ना दुम चाथोक पियो आइजु सी चाथोगे आइना सी सुम चारगा उलै तारदी मैम सु बोरिंग चुरानी आई सी लोइसलगे को मखा ताबा हपागे होरेन डिनर यमो अदुगा होरेन दि नुंगदांग तुममदाइदा वेट लॉस का डायबिटीज का याम कानाबा ड्रिंक समखक सेमगा आई नुंगदांग थक्तोइनी अदु सेम बैदो मैम हापाके को डिनर चारा लोइसलोइबा तुममदाइदो पुंग डिनर दो पुंग निपान ममांग चारानी दना अदुगा पुंग मापन तारा तारकपदो अदवाइदा थक्तोइनेबा आई तुमदोरे हारकांदा अदुदि लोइसले मैम मखा ताने अमुक येंबिरो को सिना आइगी डिनर ने मैम केनो यावरे चकदुम अमा अदुगा सिना 10 कुस अंगान बने थबी यावरे चनम मरु खरे यावरे आइगी से बोरा थोंग बने अदुगा सिना चकदुम दुनि मैम सी चासलनी
ꯑꯗꯨꯒ ꯇꯨꯝꯃꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯅꯧꯕ ꯑꯐ ꯑꯐꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯇꯧꯕꯤꯌꯣ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯍꯦꯜꯂꯣ ꯃꯌꯥꯝ ꯁꯤ ꯇꯨꯝꯃꯝꯗꯥꯏꯗ ꯊꯛꯅꯕ ꯑꯩꯒꯤ ꯗ꯭ꯔꯤꯡꯛꯁꯅꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯅꯤꯀꯣ ꯁꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯅꯤ ꯑꯗꯣ ꯁꯤ ꯏꯁꯤꯡꯁꯦ ꯁꯤꯗ ꯑꯗꯨꯝ ꯁꯧꯗ꯭ꯔꯤꯀꯥꯟꯗꯒꯤ ꯑꯗꯨꯝ ꯁꯤꯒꯤꯁꯦ ꯑꯩ ꯍꯥꯞꯅꯕꯅꯦ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯤꯁꯤꯅ ꯁꯤꯅꯃꯟ ꯁꯤꯅ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯁꯤꯅ ꯁꯤꯅꯃꯟ ꯁ꯭ꯇꯤꯛꯅꯦꯕ ꯁꯤꯒ ꯁꯤꯒꯁꯦ ꯑꯃꯈꯛꯇꯅꯦ ꯑꯗꯣ ꯁꯤꯅ ꯄꯥꯎꯗꯔꯅꯤꯗꯅ ꯑꯗꯣ ꯁꯤꯅ ꯀꯣꯠꯀꯦꯀꯣ ꯍꯥꯞꯇꯣꯏꯅꯦ ꯑꯗꯣ ꯌꯥꯝꯗꯕꯤꯗ ꯁꯨꯃꯥꯏꯅ ꯖꯪ ꯍꯥꯏꯗꯤ ꯆꯥꯃꯁ ꯄꯨꯊꯣꯛꯑꯝꯗꯕꯩꯅꯦ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯍꯥꯞꯆꯜꯂꯗꯝ ꯄꯥꯎꯗꯔꯒ ꯁ꯭ꯇꯤꯛꯀꯁꯦ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯅ ꯃꯆꯨꯁꯦ ꯌꯥꯝ ꯅꯠꯇꯕꯤꯗ ꯃꯆꯨꯁꯦ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯤꯔꯅꯤ ꯁꯤꯒꯤ ꯃꯆꯨꯁꯦ ꯀꯩꯅꯣꯅꯤꯀꯣ ꯑꯐꯕ ꯄꯧꯔꯤꯁꯦ ꯎꯕ꯭ꯔꯥ ꯗꯨꯀꯥꯟꯗꯒꯤ ꯃꯣꯏ BMC ꯑꯗꯨ ꯑꯗꯥ ꯀꯌꯥꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝꯕꯗꯣ ꯅꯠꯇꯦ ꯄꯦꯀꯦꯠꯀꯤꯗꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯩꯕ ꯃꯥꯒꯤ ꯀꯩꯅꯣꯗꯒꯤ ꯑꯗꯨꯝ ꯁꯦꯝꯃꯛꯄꯅꯦꯕ ꯑꯍꯤꯡꯕꯗꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯌꯥꯏꯉꯪ ꯑꯍꯤꯡꯕꯗꯣ ꯑꯗꯨ ꯂꯩꯇꯥꯔꯦ ꯑꯗꯨ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯤꯅꯤ ꯑꯗꯣ ꯂꯩꯇ꯭ꯔꯦ ꯌꯥꯏꯉꯪ ꯑꯍꯤꯡꯕꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯛꯈꯥꯏꯔ ꯁꯦꯝꯕ ꯑꯐꯕꯗꯨꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯒꯨꯜꯃꯣꯍꯣꯔ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯈꯔ ꯍꯥꯏꯅ 10ꯃꯨꯛ ꯀꯩꯃꯨꯛ ꯍꯥꯞꯄꯒ ꯕ꯭ꯔꯣꯡ ꯁꯧꯍꯟꯕꯤꯔꯣ ꯁꯧꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯧꯔꯛꯑꯀꯥꯟꯁꯤꯗ ꯃꯩꯁꯦ ꯈꯔ ꯂꯩꯊꯔꯒ ꯄꯤꯛꯅ ꯁꯨꯃꯥꯏꯅ ꯇꯞꯅ ꯃꯩ ꯂꯩꯊꯔ ꯂꯤꯔꯤ ꯁꯧꯍꯜꯂꯣ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 2ꯃꯨꯛ ꯀꯩꯃꯨꯛ ꯀꯣ ꯑꯗꯨꯒ ꯌꯥꯔꯦ ꯑꯗꯨꯒ ꯊꯥꯡꯊꯔꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯐꯖꯅ ꯆꯨꯝꯊꯣꯛꯑꯒ ꯑꯗꯣ ꯁꯤꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯣ ꯀꯩꯅꯣ ꯋꯦꯠ ꯂꯣꯁ ꯇꯧꯅꯤꯡꯕ ꯃꯤꯅꯅꯦ ꯃꯍꯥꯎꯁꯦ ꯍꯥꯎꯕꯨꯗꯤ ꯍꯥꯎꯇꯦ ꯀꯥꯏ ꯍꯥꯎꯗꯣꯏꯅꯣ ꯑꯗꯨꯏꯁꯨ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯒꯦꯔꯥ ꯐꯗꯣꯏꯅꯤꯅ ꯊꯛꯑꯁꯦꯕꯀꯣ ꯑꯗꯨꯒ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯅꯗꯤ ꯈꯣꯏꯍꯤ ꯈꯔ ꯍꯥꯞꯄꯒ ꯊꯛꯄꯤꯔꯣ ꯑꯗꯨꯒ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯣꯏꯅꯗꯤ ꯈꯣꯏꯍꯤ ꯍꯥꯞꯄꯅꯨ ꯑꯗꯣ ꯑꯩꯗꯤ ꯈꯣꯏꯍꯤ ꯍꯥꯞꯄ ꯌꯥꯗꯕꯅꯤꯅ ꯁꯤ ꯑꯗꯨꯝ ꯊꯛꯑꯒ ꯁꯤ ꯊꯛꯆꯟꯕ ꯁꯤꯞ ꯆꯥꯗꯧꯅ ꯊꯛꯑꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯤ ꯊꯛꯆꯜꯂꯒ ꯇꯨꯝꯃꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ